Hello everyone! Ngasise Emoinu numit nina. Lagi tawgadaba kay khara sum ulake yengminase. Horen lagi katkadaba nga se koi pukri macha sida lang oina thare nga yaurakpa yauraktaba haidudi horen yengasi. Nga kuyamdo ma loi thore sidi. Leramba ngaro kori makai Kaino sidi yamangre. Kulak tidali ka ya thane ka thado. Sang ba khra ka ga to wi me. Kain tayya. Kari nga khutu ne ge. Pulak chap jala. Pulak sat porni ye. Sangai lai kra mina ma chap ro. Pulak thi thai. Gom me mani ba. Yummy Emoinu nga yum. Hawai thara khara hiage nga thongbada hapnaba kumsigi Emoinu iratpase ingkholdagi hoba mana masing haira anauba hoba makaise oina katlani bazardagi chatlaga lairaroi hujikse matamsu phattabanina hawai movie se khara din nauri dorsu like katpagi khara hiage Yairema hikubi yaikubi aisna kaunan khaibi ima taret kusingi sinsinbiyo begi sohum supagum supiyo subsinbiyo si tapigano kong kang bigano tara sang khang saksabiyo